ꯏꯆꯦꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯀꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯩꯀꯥꯏꯗ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯒꯗꯧꯔꯤ ꯑꯗꯨꯗ ꯃꯌꯥꯝ ꯆꯠꯀꯦ ꯇꯧꯔꯤꯅꯤ ꯀꯃꯥꯏ ꯇꯧꯕ ꯃꯌꯥꯝꯗꯨꯁꯨ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯑꯗꯣ ꯑꯇꯩ ꯑꯩꯈꯣꯏ ꯅꯦꯝꯕꯣꯛꯅ ꯑꯇꯩ ꯑꯉꯥꯡꯁꯤꯡ ꯀꯩꯀꯥ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯑꯩꯒ ꯏꯆꯦꯃꯟꯒꯇ ꯉꯥꯏꯔꯦ ꯑꯗꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯀꯩ ꯇꯧꯕꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯑꯅꯤ ꯆꯠꯂꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯊꯦꯡꯅ ꯆꯠꯂꯦ ꯄꯨꯡ 12 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯆꯦꯃꯟꯅꯦ ꯑꯩꯅꯦ ꯆꯤꯆꯦ ꯕꯤꯅꯥꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯝ ꯊꯣꯛꯄꯒ ꯌꯧꯔꯅꯤꯗ ꯑꯩꯈꯣꯏꯗꯤ ꯏꯅꯛ ꯅꯛꯏꯌꯦꯕ ꯒꯦꯠꯇꯒꯤꯅ ꯑꯗꯨꯝ ꯗꯦꯀꯣꯔꯦꯁꯟ ꯇꯧꯔꯦ ꯌꯥꯝ ꯐꯖꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯔꯝꯃꯤ ꯀꯨꯝꯊꯔꯛꯑꯦ ꯌꯧꯅꯦ ꯔꯃꯤꯅꯥ ꯂꯩꯍꯧꯔꯤ ꯔꯃꯤꯅꯥ ꯂꯥꯛꯑꯕꯣ ꯑꯩ ꯀꯃꯂꯦ ꯃꯣꯏꯗ ꯑꯝꯇꯪ ꯀꯣꯏꯔꯨꯒꯦ ꯐꯖꯕꯅ ꯔꯃꯤꯅꯥ ꯂꯥꯏ ꯈꯨꯔꯨꯝ ꯂꯩꯔꯝꯃꯤ ꯃꯤ ꯐꯅꯌꯥꯝ ꯇꯤꯜꯂꯤꯌꯦ ꯃꯤ ꯐꯅꯌꯥꯝ ꯇꯤꯜꯂꯤ
Thank you.
ꯑꯩꯈꯣꯏꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯨꯝꯅꯃꯛ ꯑꯂꯣꯏꯕꯗ ꯑꯃꯠꯇ ꯊꯥꯗꯅ ꯌꯦꯡꯉꯒ ꯂꯣꯏꯔꯒ ꯂꯥꯛꯑꯦ ꯌꯨꯝ ꯅꯛꯄꯅꯤꯅ ꯂꯣꯏꯕ ꯌꯦꯡꯉꯦ ꯃꯤꯗꯤ ꯉꯟꯅ ꯑꯗꯨꯝ ꯍꯟꯅꯈꯤꯑꯕ ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯊꯥꯗꯕꯤꯅꯤ ꯂꯣꯏ ꯌꯦꯡꯉ ꯂꯥꯛꯑꯦ ꯑꯗꯩ ꯖꯒꯣꯏ ꯈꯔꯁꯨ ꯋꯥꯠꯂꯦꯕ ꯄꯨꯝꯅꯃꯛ ꯐꯨꯜ ꯍꯥꯏꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯍꯧꯖꯤꯛ ꯂꯣꯏꯅ ꯉꯝꯗꯔꯦ ꯇꯧꯕꯗꯨꯅ ꯈꯔ ꯄꯨꯡ 4:30ꯗꯒꯤ ꯑꯃꯨꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯂꯣꯏꯕꯤꯐꯥꯎ ꯌꯦꯡꯉ ꯂꯥꯛꯑꯦ ꯑꯗꯣ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯉꯝꯃꯗꯤ ꯑꯩ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯌꯨꯛꯀꯤ ꯑꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯛ ꯇꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ